ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕ ꯊꯥꯏꯅꯒꯤ ꯃꯜꯂꯕ ꯄꯨꯌꯥ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯅꯧꯅ ꯆꯥꯎꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯨꯔꯦꯟꯗ ꯍꯥꯏꯕꯗꯤ ꯃꯥꯛꯂꯪ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯄꯗꯒꯤ ꯉꯥꯏꯔꯥꯡꯕꯝꯒꯤ ꯃꯌꯥꯏꯀꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯖꯕꯅꯤ ꯄꯛꯁꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯍꯥꯏꯔꯤꯕ ꯊꯥꯏꯅꯒꯤ ꯄꯨꯌꯥ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄꯛꯁꯤ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯅ ꯇꯥꯎꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯑꯁꯤ ꯎꯒꯤ ꯌꯥꯝꯅ ꯄꯥꯅ ꯏꯊꯣꯛꯂꯕ ꯃꯀꯨꯗ ꯏꯔꯝꯕ ꯊꯥꯏꯅꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯕꯗ ꯁꯥꯖꯟꯕ ꯉꯝꯗ꯭ꯔꯕ ꯃꯩꯇꯩ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯃꯩꯇꯩ ꯃꯌꯦꯛ ꯑꯗꯨꯗ ꯏꯕꯤꯔꯝꯕ ꯃꯌꯦꯛꯁꯤꯡꯅꯤ ꯑꯩꯈꯣꯏ ꯆꯦꯅꯥ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯃꯥꯏ 8 ꯁꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯎꯒꯤ ꯃꯀꯨꯗ ꯏꯕꯤꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯖꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯖꯝꯗ ꯏꯔꯝꯕ ꯑꯁꯤꯅ ꯆꯦꯖꯝ ꯂꯃꯥꯏ ꯑꯃ ꯍꯧꯖꯤꯛ ꯂꯩꯉꯣꯏꯅ ꯎꯕ ꯆꯥꯝꯊꯣꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯊꯦꯡꯕꯤꯒꯅꯨ ꯆꯥꯝꯊꯣꯛꯄꯗꯁꯨ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯧꯕ ꯍꯥꯏꯕꯗꯤ ꯂꯩꯉꯣꯏꯒꯤ ꯃꯔꯛꯇ ꯏꯁꯤꯡꯅ ꯇꯥꯎꯊꯔꯛꯄ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯩꯈꯣই ꯗꯥꯏꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯝꯃꯤ ꯃꯁꯤꯗ ꯄꯛꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣই ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯩꯇꯩ ꯃꯌꯦꯛ ꯑꯁꯤꯗ ꯁꯥꯖꯤꯜꯂꯒ ꯄꯥꯕꯗ ꯑꯩꯈꯣꯏꯅ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯏꯔꯝꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯩꯇꯩ ꯃꯌꯦꯛꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯡꯒꯥꯂꯤ ꯃꯌꯦꯛ ꯑꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯕꯤꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯛꯀꯦ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯝꯇ ꯐꯥꯛꯄꯤꯔꯛꯎ ꯁꯤꯗ ꯁꯤ ꯌꯥꯎꯕ ꯁꯤꯒꯤ ꯂꯩꯃꯥꯏꯁꯤꯗꯔ ꯀꯩꯅꯣ ꯁꯤ ꯗꯥꯏꯔꯤ ꯃꯆꯥꯁꯤꯗ ꯌꯥꯎꯕꯤꯕ sida yaugibra kadi ꯁꯤ ꯅꯠꯇꯦ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯃ ꯑꯅꯤ ꯊꯥꯕꯗ ಅದನ್ನೇ ಡೈರಿ ಸುಮ್ಮ ಸೊಂದಿಗೆ ಬೋಲು ಅದು ಯೋಗ ಅಬ್ಡಿ ಆತನೆ ತುದಿ ಸೊಂದಿಗೆ ಹೋಗ ಹಾವದ yung sida lay susulay chonda sulay mayekti khaga sam I'm still there, number. sida yauta mali ko sida lay ꯍꯧꯖꯤꯛ ꯎꯕꯤꯕ ꯐꯪꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛ ꯏꯔꯤꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏꯟꯁꯤꯡ ꯑꯁꯤꯗ 1 2 3 4 ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯁꯤꯅꯁꯨ ꯊꯥꯕꯤꯔꯝꯃꯤ 1 2 3 4 5 6 ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯁꯤꯅ ꯊꯥꯕꯤꯔꯝꯃꯤ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯖꯔꯦ ꯑꯗꯨꯕꯨ ꯄꯥꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯦꯟꯁ ꯑꯣꯏꯅ ꯂꯥꯏꯟ ꯑꯣꯏꯅꯗꯤ ꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯒ ꯑꯃꯒ ꯃꯔꯛꯇ ꯑꯩꯈꯣꯏ ꯒꯦꯞ ꯂꯩꯅ